ꯇꯧꯔꯝꯗꯗꯤ ꯑꯣꯄꯟꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛꯇ ꯊꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯅꯤꯡꯗꯗꯤ ꯑꯊꯤꯡꯕ ꯈꯔ ꯂꯩꯕꯁꯤꯗ ꯃꯑꯣꯡ ꯀꯌꯥ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯀꯣ ꯏꯇꯥꯎ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤꯕꯨ ꯄꯣꯠꯁꯦ ꯃꯔꯥꯡ ꯀꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯇꯥꯎ ꯍꯦꯛ ꯋꯥꯠꯄꯒꯅꯦ ꯑꯩ ꯍꯦꯛꯇ ꯆꯦꯜꯂ ꯂꯧꯔꯒꯦ ꯀꯥꯟꯗꯦ ꯄꯥꯏꯁꯤꯜꯂꯁꯤ ꯄꯥꯏꯁꯤꯜꯂꯨ ꯄꯥꯏꯁꯤꯜꯂꯨ Hey, siguro ba Islam si Mumit sa tinabtawag din eh? Alina yawa siyong mama. Mama! Che!